ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯏꯆꯥ ꯏꯆꯦ ꯏꯆꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯅꯧꯕ ꯆꯍꯤ 2026ꯅ ꯂꯥꯛꯄꯒ 이로인하나 ꯑꯩ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗꯩꯗ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯂꯝꯗꯝꯁꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯇꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇ ꯑꯩ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯃꯨꯛꯁꯤꯗꯗꯤ ꯈꯔꯈꯩ ꯂꯝꯗꯝꯁꯤꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯑꯗꯨꯒ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NGOꯁꯤꯡ elected ꯃꯦꯝꯕꯔꯁꯤꯡ ꯆꯔꯆꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯙꯔꯃꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯈꯔꯈꯩꯗꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯃꯦ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ 2026ꯀꯤ ꯆꯍꯤ ꯍꯌꯦꯡ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯁꯤꯗꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯂꯩꯇꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕ ꯑꯃꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯦꯠꯅꯕ ꯀꯌꯥ ꯚꯥꯞ ꯇꯥꯅꯗꯕ ꯀꯌꯥ ꯂꯩꯔꯝꯂꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯣꯐ ꯗ ꯂꯦꯟ ꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯅ ꯈꯟꯅ ꯅꯩꯅꯗꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯔꯝꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯥꯟꯅꯃꯤꯟꯅꯅꯕꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯝꯗꯝꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯆꯨꯡꯁꯟꯅꯔꯒ ꯄꯨꯟꯁꯜꯂꯦꯔꯒ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯑꯐꯕ ꯇꯨꯡꯂꯝꯆꯠꯀꯤ ꯂꯝꯕꯤ ꯌꯥꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯌꯨꯅꯤꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯑꯗꯨꯒꯨꯝꯂꯕ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯇ꯭ꯔꯥꯏꯕ 35 ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯗꯅ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯑꯄꯤꯜ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯈꯠꯅ ꯆꯩꯅꯕ ꯂꯩꯇꯕ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯏꯁꯣꯔꯗꯁꯨ ꯊꯧꯅꯤꯖꯔꯤ